Puna Pukurumjari, Mayamna, Swiss Bank Hainaba, Masigi, Maming de Soidana, Tabiram Lagan and Kanze. Kari Maramdagi, Masi, Pitripi Pumbada, Asuyamna famous Wariva. Indiagi, powerful, Heidi Sati Laiba Madi, Yamna Kahina Inakara Kunmamising, Indiagi, SBI Bank Pu, Tadokuna, Government Dagi, Lotuna, Swiss Bank ta Karigi Pesa, Tamnariba, Masina Makoda Karikana Pambazano, Aduga, mi Amanaheka, Havidi, Yumda Famna Pamna Quina, Swiss Banki account si Hangba Yazala, Karikari documents sing Sangba, Aduga, Swiss Banki Wina, number account Hadanama lady, Masina, Yamna famous Warivasina Karigi. Haiba, Mayamasi, video asidagi, details when a community, see video si Swedana, interesting Wagan Kanze, Loy following Taminasi. Masila Tringada, Hena Gyantanaba, Han with the black money have si Karino have the Yangsi. Karigumba Dongi, any Paisa, Madugi source, Hadi Lak from Masi, government the Kangandana, loan a laglaba, Madu black money. Masida source Amadi, illegal activity to the Gilapa, Kudamoina, betting, extortion, Namdana Sel Kaiba, smuggling extra. Aduga Amana, legal activities sing Taudana Kudamoina, Dukandaramana Pocha sing Yole, Masi illegal dinate, Adubumana Pocha do Yonduna, Bill Pidraba, Lunana, Kias when a Lauduna, Mayum the Tamjilagadi, Madu black money chinge. Idle economy amada transaction Kudimaki, record sing, government the Legadavani, Aduga, Karigumba, record later Hadi tax Pangdaba Targadi, Madu black money. Aduga, Haiba black money sing a si, Yam line hecta, curse to Wasuyade, market the Chalaga, hecta lining blade Wasuyade. Aduna, Seliam na Paiba Mushina, Masibu, Losin Nabamadi, black money Sibu, white money da, on Tong Naba Tongan Pambasing Sine, Masi Manunda, Swiss Bank ta Pesha Tamzenbagi, option Asisu, Yamna famous oi. Swiss Bank Hariba, word, Wahayasi, Sunagi, Bank Amakapunate, Switzerland the lady ba, Tongan ba, Bank Kudimapuni, Adubu, Switzerland gi Adugumba, rules Kara lady, Masinamara Moiraga, Switzerland gi, Bank Asi all over world, Yamna famous Werpagi. In the year 1713 da Switzerland na law ma semki madudi makogi bank amatana customer amatagi details sing share to we are haina masi matungdagi Switzerland gi capital Geneva da France tigi horaga atai European countries singi rich and powerful oiba mipung khudima Switzerland gi bank ta paisa thamba onaraki asumna masidagi horaki Swiss bank ki secret and silence ki culture masina hojiki matamasida Swiss bank ki oina yamna maru oiba ma oregdibasi hairiba rule asigi matungina mapan gi lebak singdagi Switzerland da lakiba paisa flow asina makoigi government da su yam kanaba ama oiraki asumna sum lakpasina 1934 da Swiss government na anoba law amaga sumu pass tauki Banking Act 1934 haidana masigi article 47 gi matungina karigumba Switzerland gi any bank amana makoigi customer singi details sing all over world gi any government amada natragana tax agency sing da share tawrma taragadi madu punishable offense amani haina logani madugi details adu even criminal amagi oiragasu aduga Kanagumbana Masibu, violate Toromataragadi, Hariba Mioyadu, 5 years Fawagi, Jela Tambagi Dandi, Piganiana, Asigumba Loasi, Matamdudagi Hauraga, Hosik Pawigo in a su, banking the Quadigi, Strict Weber Loamoidi, Asigumba, Maramayamasiubada, Pitribi Pumbagi, rich and powerful people Kudimakioina, Switzerland, attractive destination Amoiraki, Maramdi, Housing Makwagi, Black Money Madi, illegal property Singidama, Kanamata da Pakum Piba or Pru Pibagi, Matau Tadre, Makwagi, Masagi, government the Fauba, Osama Bin Laden gi first Swiss asifawa Swiss bank na oiki masi matang si kon laksage Switzerland gi yamna maroi ba wafam ama hairagadi leba asi politically neutral oi hauzik shu aduma oiri kudamoina Pakistan guma leba amada asigumba bank ama leire na khalasi adu eragadi masida Indian sing pesa thambada avoid tawani soidana bank to fana yamna faba yamna popular oiba ma oiragasu adubu Switzerland gi oinadi yeknaba kana amata leite Cold War gi matam dasu leba khudimak upai leitabana America na tragana Soviet Union gi side ama natraga amada kanbataki adubu matamduda su Switzerland di neutral waina leiki Second World War da Switzerland na neutrality gi lambi waina khanki year 1501 dagi hauraga ngasi fawda war amata taroktri Switzerland da asigumba decision asi leiba amagi oina yamna chawba advantage ni kamaina no habadu yengsi World War 2 gi matamda Hitler na attack toroklaga makoi gi leijaba sel lantum sing loina munkrani haina jingnaba leiba khudimak na makoi gi pesa sing Switzerland da thamba haunaraki chahi kharagi mamangda document kharasu recover tauki madudagi khangmangamki 1944 da Germany gi interior minister Heinrich Himmler na Switzerland da special train ama thakirami maduda lupa crore ke amarumgi oigadaba sana jewelries painting na chingba yawba madusu Swiss bank ki bol ta thamki tasengbade Swiss bank ta subnagi super rich oiba mioi singi black money khakta thambanate makoida paisa thamlibasi masida privacy na taba atopa maram ke amadagi su makoida paisa thamnai adugumba
लेबाक मखोइगी गवर्नमेंट अनस्टेबल ओइबा नत्रगना मफमदुगी बैंक सिंग क्रेडिबल ओइदबा थाजबा यादबा हाइबा तारे हाइरिबा लेबाक सिंग अदुगी मियोइ सिंगसु स्विस बैंक ता पैसा थमनै सिदसु नतना स्विट्जरलैंड गी करेंसी स्विस फ्रैंक असिसु वर्ल्ड गी प्रीमियम करेंसी सिंगी मनुंगदा अमनि हाइना लौनै अदुना हाइरिबा मरम मयाम असिना मयामना अतै कंट्री सिंगी बैंक तगी स्विट्जरलैंड की बैंक तना हेना थाजबा थमनै अदुना मसी स्विट्जरलैंड नसु याम फजना खंगी मरम असिदगी G20 कंट्री सिंगी ओइगेरा नत्रगना OECD कंट्री सिंगी ग्रुप ओइगेरा मखोइ मयामना टाइम टू टाइम स्विट्जरलैंड की गवर्नमेंट ता प्रेशर के आमा पीदुना लाखी मखोइगी रूल्स सिंग असिबु खरा कोमथोकनबगीदमा अदुबु स्विस गवर्नमेंट ना मयामदुबु तासिन उसिनदना अदुमक लाखी इन फैक्ट हेन स्ट्रिक्ट ओइबा रूल सिंग सेमकी करिगुम्बा बैंक ऑफिशियल अमना कस्टमर सिंगी इंफॉर्मेशन बैंक की मपानदा पिथोक लंबा हाइबदी लीक ओइलंबा तारगदी मदु पनिशेबल ऑफेंस नि हाइना लौगनी हौजिमु स्विस बैंक ता अकाउंट करमना हांगनी हाइबगी मतंग दो मु येंगसी वर्ल्ड पुंबगी सिटीजन खुदिमकना स्विस बैंक की अकाउंट हांगबा याय एखोइगुम्बा इचम चंबा मियोय अमना फावबा युमदा फमना स्विस बैंक की अकाउंट हांगबा याय तबतबु मसिदा यामद्रबदा 1 मिलियन स्विस फ्रैंक तगी तादना डिपॉजिट तौगदबनी हाइबा मिसक्तुगी अकाउंट दा सिदगी हेली मखैदि यारे दम स्विस बैंक ता अकाउंट हांगनबगी अदोंगी मिनिमम एज असी 18 इयर्स ओगदबनी वैलिड पासपोर्ट मदुगी वैलिडिटी असी एटलीस्ट 6 मंथ फावबा लेबो ओगदबनी लोइना अदोंगी रिज्यूम अमसु सबमिट तौगनी मसिदा अदोंगी स्किल दगी हौरगा करंबा मतमदा खदाइदा करी थबक तोरंबा हाइबना सिंगबा डिटेल्स के आमा फिल तौगनी अदोमना डिपॉजिट तौगदरिबा फंड अदु मतौ करमना लाई हाइबगी डिटेल्स अदुसु पनबा मथौ ताइ स्विस बैंक ता एनी टाइम जोन दगी एनी लैंग्वेज ता कनेक्ट तौबा याय इंटरनेशनल कस्टमर सिंगी ओइना तोंगानबा फैसिलिटी खुदिमक अवेलेबल ओय फंगी हानादी यामना लाइबा सिंपल प्रोसेस ओइरमी अकाउंट हांगबसी अदुबु स्विट्जरलैंड दा इंटरनेशनल प्रेशर का हेन लाकपा मरमना अमदी अनोबा मनी लॉन्डरिंगी लो के आमा लाकपा मरमना हानागी यंगनाबदा हौजिकना खरा टफ ओइख्रे लुसिनख्रे स्विस बैंक ता अकाउंट हांगदुना पैसा डिपॉजिट तौबा थंबसिसु अदुबु असिगुम्बा स्ट्रिक्टनेस के आ लेजरगसु कोविड-19 की मतुंगदा स्विस बैंक ता हेन पैसा लाकपा थमनबा सोरकी अने ममांगदा वर्ल्ड वार 2 की एग्जांपल पिखिबा दुगुम हौजिक सथरिबा रशिया अमदी यूक्रेन की वार असिदसु मदुगा चप मनाबा मोंगदा रिपीट तौरकली अनसर्टेनिटी तंगदु लेतादबा फिबमना मरम ओरगा यूक्रेन अमदी रशिया की सेल पाइबा मियोइसिंग मखोइगी पैसासिंग सेफ ओइबा मफम अमदा थंबा पामनरकी मसिना स्विस बैंक की डिमांड असिसु हेन हेंगलकी हौजिगु मखा तारकपदा स्विस बैंक की नॉर्मल अकाउंट सिदी सेल यामना पाइबा मियोय अमन हेक्ता युमदा फमना हांगबा दुमक याय करिगुम्बा मखोइगी मिनिमम रिक्वायरमेंट अदु फुलफिल ओरगदी अदुबु स्विस बैंक ता यामना फेमस ओरिबसी मखोइगी नंबर अकाउंट असिनी अदुगुम्बा अकाउंट मसिदा पावरफुल एंड रिच पीपल सिंगना पैसा थमलेबे अकाउंट नंबर अकाउंट मा हांग बाइबसी अराइबा ओइदे मसिगी दमकता अकाउंट होल्डर मसामक अमुक्तंग फिजिकली स्विट्जरलैंड दा विजिट तौदबा चत्तबा यादे हारिबा अकाउंट असिदा अदोमगी हादि अकाउंट होल्डर सिंगी प्राइवेसी याम स्ट्रिक्टली मेंटेन तौदना थमी वर्ल्ड की ख्वाइदगी पावरफुल ओइबा कंट्री ओइगेरा करिगुम्बा टैक्स रिलेटेड इंफॉर्मेशन एक्सचेंज तौनबगी एग्रीमेंट असि स्विट्जरलैंड गा लाइनदबा तारगदी स्विस की बैंक ना अदोमगी करिगुम्बा इंफॉर्मेशन अमता एट एनी कॉस्ट ता कनामता दा शेयर तौरोय हारिबा अकाउंट असि मयामदगी टॉप पगी मरमदी अकाउंट होल्डर की मिंगी महत्ता कोड अमा ओइना पीगनी बैंक की मरुओइबा मियोय खरा नतना कनामतना खंगदे हारिबा अकाउंट असिदा करी तौरी हाइबसी अखोइगी नॉर्मल बैंक सिंगदा पैसा ट्रांसफर तौ मतमदा इंडिया की ओइना अकाउंट होल्डर की मिंग अकाउंट नंबर IFSC कोड ब्रांच ना चिंबगी डिटेल सिंग दरकार ओय अदुबु स्विस बैंक की नंबर अकाउंट असिददी सुमनगी नंबर अमखक शेयर तौरगा लोयरे बैंक की अखनबा ऑफिशियल खरा खक्तदा मसिगी डिटेल सिंग असि लेगनी हारिबा नंबर अकाउंट असिदा रेगुलेटरी कंप्लायंस एंटी मनी लॉन्डरिंग ऑब्लिगेशन ना चिंबा खुदिमक चेक तौई हाइबदी प्रॉपर वेरिफिकेशन तौरबा मतुंगदा अकाउंट ओपन तौई पैसा थमलिंगले आइदना मी अमन हेक्ता लालगा पक्थमदा थंबा यादे मसिगी ओइबा तोंगानबा रूल सिंग लेरी अदुना हाइबा डिटेल्स मयाम असि चेक तौरब मतुंग करिगुम्बा स्विस बैंक ता अकाउंट हांगख्रबा मसिगी मतुंगदा कस्टमर की आइडेंटिटी बु सेव तो वाइबसी स्विस बैंक की नंबर 1 प्रायोरिटी नि नंबर अकाउंट की ओइना स्विस बैंक की कंप्यूटर दा फावबा कस्टमर की ममिंग याउदे बैंक की एम्प्लॉय अमतना अदोम की आइडेंटिटी येंगबा यादे सिदा सुनतना करिगुम्बा साइबर क्राइम थोकलो फावबदा अदोम की मिंग मपानदा पब्लिक ता थादोरक लोय सुमाइन तौदना बैंक की स्टेटमेंट दसु अकाउंट होल्डर की ममिंग याउदे सुमनगी नंबर अमा खकी बेसिस ता प्रोसेस खुदिंग मक चथै हारिबा नंबर अकाउंट असिबु ऑपरेट तौबदा एक्सपेंडिचर खर्चा सु याम चांगी मसिगी एनुअल चार्जेस असि $300 हादि अराउंड 24 to 25,000 लोम ओय इंडियन करेंसी दा करिगुमा दोम स्विट्जरलैंड की मपान दा लेबा मियोय ओइबा तारगदी स्विस बैंक ना नन रेसिडेंशियल फीस सु चार्ज तौबे स्विस बैंक की फैसिलिटी अमा सु लेरी अदोम की अकाउंट स्टेटमेंट फावबा अदोम की कंट्री दा
ꯊꯥꯔꯛꯍꯟꯗꯕ ꯄꯥꯝꯂꯒꯗꯤ ꯃꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯂꯩꯔꯤ ꯃꯔꯝꯗꯤ ꯕꯦꯡꯛ ꯁ꯭ꯇꯦꯠꯃꯦꯟꯇꯗꯒꯤ ꯒꯚꯔꯟꯃꯦꯟꯇꯗ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤ ꯊꯥꯔꯛꯇꯅꯕꯒꯤ ꯐꯤꯁ ꯄꯤꯕꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯇꯩ ꯅꯣꯔꯃꯦꯜ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯁꯤꯡꯗꯤ ꯁ꯭ꯇꯦꯠꯃꯦꯟ ꯊꯥꯔꯛꯅꯕꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯖ ꯂꯧꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯋꯤꯁ ꯕꯦꯡꯛꯀꯤ ꯑꯣꯏꯅꯗꯤ ꯑꯣꯟꯅ ꯇꯩꯅꯕꯅꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯁ꯭ꯋꯤꯁꯀꯤ ꯅꯝꯕꯔ ꯑꯦꯀꯥꯎꯟꯠꯗ ꯁꯨꯞꯅꯒꯤ ꯅꯝꯕꯔ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯥꯌꯔ ꯇ꯭ꯔꯥꯟꯁꯐꯔ ꯐꯥꯎꯕ ꯇꯧꯕ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗꯒꯤ ꯃꯄꯥꯟꯗꯒꯤ ꯁ꯭ꯋꯤꯁꯀꯤ ꯅꯝꯕꯔ ꯑꯦꯀꯥꯎꯟꯠ ꯑꯃꯗ ꯄꯩꯁꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯋꯤꯁ ꯕꯦꯡꯛꯅ ꯅꯝꯕꯔ ꯑꯦꯀꯥꯎꯟꯠꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯗꯨ ꯐꯣꯔꯦꯟ ꯕꯦꯡꯛ ꯑꯗꯨꯗ ꯁꯤꯌꯔ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯀꯦꯁ ꯑꯃ ꯑꯅꯤꯗ ꯗꯤꯇꯦꯜꯁꯤꯡ ꯂꯤꯛ ꯑꯣꯏꯕ ꯌꯥꯎꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤꯁꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯅꯝꯕꯔ ꯑꯦꯀꯥꯎꯟꯠ ꯑꯃ ꯑꯗꯣꯝꯅ ꯁ꯭ꯋꯤꯁ ꯕꯦꯡꯛꯇ ꯍꯥꯡꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯆꯦꯛꯕꯨꯛ ꯐꯥꯎꯕ ꯄꯤꯔꯛꯂꯣꯏ ꯃꯔꯝꯗꯤ ꯃꯁꯤꯅ ꯅꯝꯕꯔ ꯑꯦꯀꯥꯎꯟꯠꯒꯤ ꯄꯔꯄꯁ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯅꯤ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯠꯒꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟꯒꯤ ꯇ꯭ꯔꯦꯛ ꯄꯨꯝꯕ ꯐꯥꯒꯠꯄ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯤꯁ ꯕꯦꯡꯛ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯏꯁꯨ ꯇꯧꯕ ꯇ꯭ꯔꯦꯚꯦꯂꯔ ꯆꯦꯛ ꯑꯣꯏꯅ ꯄꯤ ꯃꯁꯤꯗ ꯑꯣꯜꯔꯦꯗꯤ ꯑꯦꯃꯥꯎꯟꯠ ꯏꯔꯒ ꯌꯥꯎꯒꯅꯤ ꯑꯇꯩ ꯗꯤꯇꯦꯜꯁ ꯂꯣꯏꯅ ꯃꯦꯟꯁꯟ ꯇꯧꯔꯒ ꯂꯩꯒꯅꯤ ꯃꯗꯨ ꯀꯔꯦꯟꯁꯤ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯃꯁꯤꯗꯁꯨ ꯕꯦꯡꯛꯅ ꯑꯦꯃꯥꯎꯟꯠꯇꯨꯒꯤ 1% ꯆꯥꯔꯖ ꯂꯧꯒꯅꯤ ꯀꯃꯤꯁꯟ ꯑꯣꯏꯅ ꯁ꯭ꯋꯤꯁ ꯕꯦꯡꯛꯀꯤ ꯅꯝꯕꯔ ꯑꯦꯀꯥꯎꯟꯠꯗ ꯑꯗꯣꯝ ꯁꯦꯐ ꯗꯤꯄꯣꯖꯤꯠ ꯕꯣꯛꯁꯁꯨ ꯔꯦꯟꯠꯇ ꯂꯧꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯁꯦꯐ ꯗꯤꯄꯣꯖꯤꯠ ꯕꯣꯛꯁ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯒ ꯀꯅꯦꯛ ꯇꯧꯔꯒ ꯂꯩꯒꯅꯤ ꯋꯥꯔꯜꯗꯒꯤ ꯑꯆꯧ ꯑꯆꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯇꯥꯡ ꯑꯇꯥꯡꯕ ꯄꯣꯠꯆꯩꯁꯤꯡ ꯃꯌꯥꯝ ꯈꯪꯍꯟꯗꯅ ꯃꯁꯤꯗ ꯂꯣꯠꯇꯨꯅ ꯊꯝꯅꯩ ꯁ꯭ꯋꯤꯁ ꯕꯦꯡꯛ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯣꯏꯅ ꯁꯤꯀ꯭ꯔꯦꯠ ꯕꯣꯜ ꯑꯃꯁꯨ ꯄꯤꯔꯤ ꯃꯁꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯕꯪꯀꯔꯗ ꯊꯝꯃꯤ ꯃꯁꯤꯁꯨ ꯁꯦꯐ ꯁ꯭ꯇꯣꯔꯦꯖ ꯕꯣꯜ ꯑꯃꯅꯤ ꯃꯁꯤꯗ ꯃꯥꯂꯦꯝꯒꯤ ꯁꯦꯜ ꯄꯥꯏꯔꯕ ꯑꯆꯧꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯚꯦꯂꯨꯑꯦꯕꯜ ꯐꯤꯖꯤꯀꯦꯜ ꯑꯥꯏꯇꯦꯝꯁ ꯑꯦꯛꯖꯥꯝꯄꯜ ꯒꯣꯜꯗ ꯗꯥꯏꯃꯟ ꯄꯦꯟꯇꯤꯡꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯣꯠꯇꯨꯅ ꯊꯝꯅꯩ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯕꯪꯀꯔꯁꯤꯡꯗꯤ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗꯒꯤ ꯃꯥꯎꯟꯇꯦꯟ ꯍꯥꯏꯕꯗꯤ ꯆꯤꯡꯁꯤꯡꯗ ꯂꯩ ꯃꯁꯤ ꯃꯤꯂꯤꯇꯔꯤ ꯕꯪꯀꯔꯁꯤꯡꯅꯤ ꯃꯈꯣꯏꯗ ꯃꯇꯝ ꯑꯃꯗ ꯃꯤꯂꯤꯇꯔꯤꯅ ꯁꯦꯝꯂꯝꯕꯁꯤꯡꯅꯤ ꯑꯗꯨꯕꯨ ꯇꯨꯡꯗ ꯁ꯭ꯋꯤꯁ ꯕꯦꯡꯛꯅ ꯂꯩꯈꯤꯕꯁꯤꯡꯅꯤ ꯍꯥꯏꯔꯤꯕ ꯕꯪꯀꯔꯁꯤꯡ ꯑꯁꯤ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯈꯨꯗꯤꯡꯃꯛꯇ ꯍꯦꯛꯇ ꯐꯪꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯀ꯭ꯂꯥꯏꯟꯠ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀ꯭ꯂꯤꯌꯔꯦꯟꯁ ꯄꯥꯁ ꯇꯧꯔꯕꯁꯤꯡ ꯈꯛꯇꯅ ꯐꯪꯒꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯕꯪꯀꯔ ꯈꯔꯗꯤ ꯊꯑꯣꯏꯅ ꯔꯣꯗ ꯀꯅꯦꯛꯇꯤꯚꯤꯇꯤꯗꯒꯤ ꯁꯝꯅꯍꯟꯗꯅ ꯀꯛꯊꯠꯇꯨꯅ ꯊꯝꯃꯤ ꯍꯥꯏꯔꯤ ꯃꯐꯝꯗꯨꯗ ꯁꯨꯞꯅꯒꯤ ꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯍꯦꯂꯤꯀꯣꯞꯇꯔ ꯈꯛꯇꯅ ꯆꯠꯄ ꯌꯥꯕ ꯃꯐꯝ ꯑꯁꯤꯒꯨꯝꯕ ꯂꯦꯚꯦꯜꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯥꯎꯕ ꯐꯪꯉꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯕꯣꯜꯁꯤꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ $5 lakhs ꯃꯥꯒꯤ ꯔꯦꯟ ꯑꯁꯤ ꯍꯧꯋꯤ ꯍꯥꯏꯔꯤ ꯃꯥꯒꯤ ꯔꯦꯟꯇ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯂꯕꯁꯤꯅꯗꯤ ꯃꯗꯨꯗ ꯊꯝꯂꯝꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯚꯦꯂꯨꯗꯤ ꯀꯌꯥꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯜꯂꯒ ꯌꯦꯡꯕꯤꯔꯣ ꯑꯗꯨꯕꯨ ꯋꯥꯔꯜꯗ ꯄꯩꯁꯥ ꯌꯥꯝ ꯊꯤꯅ ꯄꯥꯏꯕ ꯃꯤ ꯀꯌా ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯕꯣꯜ ꯄꯨꯝꯕ ꯑꯁꯤ ꯌꯥꯝ ꯂꯥꯏꯅ ꯔꯦꯟꯠ ꯑꯥꯎꯠ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯔꯤ 2008ꯀꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯀꯔꯦꯟꯁꯤꯗ ꯊꯥꯖꯕ ꯍꯟꯊꯅꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯒꯣꯜ ꯑꯃꯗꯤ ꯗꯥꯏꯃꯟꯅꯆꯤꯡꯕ ꯂꯩꯁꯤꯟꯗꯨꯅ ꯑꯁꯤꯒꯨꯝꯕ ꯕꯪꯀꯔꯁꯤꯡ ꯑꯁꯤꯗ ꯊꯝꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯈꯤ ꯂꯣꯏꯅꯅ ꯁꯦꯀ꯭ꯔꯦꯠ ꯀꯣꯗꯀꯤ ꯈꯨꯠꯊꯥꯡꯗ ꯃꯈꯣꯏꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜꯁꯤꯡꯗ ꯃꯊꯪ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯈꯔꯗ ꯁ꯭ꯋꯤꯁ ꯕꯦꯡꯛ ꯃꯈꯣꯏꯒꯤ ꯀꯁꯇꯃꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯐꯣꯔꯦꯟ ꯒꯚꯔꯟꯃꯦꯟꯠꯁꯤꯡꯗ ꯄꯤꯕ ꯌꯥꯎꯏ ꯇꯧꯕꯇꯕꯨ ꯄꯥꯔꯇꯤꯀꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯗ ꯁꯕꯁ꯭ꯇꯦꯟꯁꯤꯌꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯂꯤꯒꯦꯁꯟ ꯂꯩꯒꯗꯕꯅꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯨꯐꯁꯤꯡ ꯂꯩꯒꯗꯕꯅꯤ ꯂꯣꯏꯅꯅ ꯇꯦꯛꯁ ꯐ꯭ꯔꯣꯗꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯗꯤ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯑꯆꯧꯕ ꯀ꯭ꯔꯥꯏꯝꯅꯤ ꯍꯥꯏꯅ ꯂꯧꯗꯦ ꯑꯗꯨꯅ ꯇꯦꯛꯁ ꯐ꯭ꯔꯣꯗꯀꯤ ꯀꯦꯁꯇꯗꯤ ꯀꯁꯇꯃꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯄꯤꯗꯦ ꯑꯗꯨꯕꯨ ꯁ꯭ꯋꯤꯁ ꯕꯦꯡꯀꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯋꯦꯕꯁꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤ ꯂꯣꯟꯗꯔꯤꯡ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯊꯦꯐ ꯕ꯭ꯂꯦꯛꯃꯦꯂꯤꯡ ꯑꯁꯤꯅꯆꯤꯡꯕ ꯀꯦꯁꯁꯤꯡ ꯑꯁꯤꯗꯗꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯁꯤꯌꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯨꯞꯅꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯛꯇꯅꯤ ꯁꯤꯌꯔ ꯇꯧꯒꯗꯧꯔꯤꯕꯁꯤ ꯃꯥꯒꯤ ꯊꯝꯂꯤꯕ ꯄꯩꯁꯥ ꯅꯠꯇ꯭ꯔꯒꯅ ꯚꯦꯂꯨꯑꯦꯕꯜ ꯑꯥꯏꯇꯦꯝꯁꯤꯡ ꯑꯗꯨꯗꯤ ꯄꯤꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯄꯤꯕꯒꯤ ꯃꯔꯝꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯑꯗꯨꯕꯨ ꯐꯥꯕ ꯌꯥꯅꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯃꯁꯤ ꯐꯥꯎꯕ ꯇꯧꯔꯝꯕ ꯅꯠꯇꯦ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟꯗ ꯁ꯭ꯋꯤꯁ ꯕꯦꯡꯛ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯄꯤꯔꯝꯗꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯁ꯭ꯋꯤꯁ ꯕꯦꯡꯛꯀꯤ ꯏꯟꯇꯔꯦꯁ ꯔꯦꯠꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯇꯩ ꯕꯦꯡꯛꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯗꯤꯄꯣꯖꯤꯠ ꯇꯧꯗꯨꯅ ꯊꯝꯕ ꯃꯇꯝꯗ ꯀꯁꯇꯃꯔꯁꯤꯡꯗ ꯏꯟꯇꯔꯦꯁ ꯐꯪꯉꯤ ꯕꯦꯡꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯏꯟꯗꯤꯌꯥꯗ 2.5%ꯗꯒꯤꯅ 7% ꯐꯥꯎꯕ ꯆꯍꯤꯒꯤ ꯏꯟꯇꯔꯦꯁ ꯐꯪꯉꯤ ꯑꯗꯨꯕꯨ ꯁ꯭ꯋꯤꯁ ꯕꯦꯡꯛꯀꯤ ꯑꯣꯏꯅꯗꯤ -0.75 ꯐꯪꯉꯤ ꯍꯥꯏꯕꯗꯤ ꯑꯣꯟꯅ ꯇꯩꯅꯅ ꯕꯦꯡꯛꯇ ꯑꯣꯏꯅ ꯏꯟꯇꯔꯦꯁ ꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯁꯝꯅ 1 lakh ꯊꯝꯕ ꯃꯇꯝꯗ 750 rupees ꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯕꯦꯡꯛꯇ ꯃꯁꯤ ꯑꯣꯏꯖꯔꯒꯁꯨ ꯃꯤꯌꯥꯝꯅ ꯁ꯭ꯋꯤꯁ ꯕꯦꯡꯛꯇ ꯄꯩꯁꯥ ꯊꯝꯂꯤꯕꯁꯤ ꯄ꯭ꯔꯣꯐꯤꯠꯇ ꯑꯗꯨꯃꯛ ꯂꯩ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯃꯐꯝꯗꯨꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯦꯟ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯀꯔꯦꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯁ꯭ꯋꯤꯁ ꯐ꯭ꯔꯦꯡ ꯑꯃꯒꯤ ꯚꯦꯂꯨ ꯑꯁꯤ ꯏꯟꯗꯤꯌꯟ ꯔꯨꯄꯤꯗ ꯑꯔꯥꯎꯟ 95 rupeesꯀ ꯃꯥꯟꯅꯔꯤ ꯑꯗꯨꯕꯨ 2010ꯗ ꯁ꯭ꯋꯤꯁ ꯐ꯭ꯔꯦꯡ ꯑꯃꯒꯤ ꯚꯦꯂꯨ ꯑꯁꯤ 44 INRꯒ ꯃꯥꯟꯅꯔꯝꯃꯤ ꯍꯥꯏꯕꯗꯤ 2010ꯗ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯒꯤ ꯀꯔꯦꯟꯁꯤꯕꯨ ꯁ꯭ꯋꯤꯁ ꯐ꯭ꯔꯦꯡꯇ ꯀꯟꯚꯔꯠ ꯇꯧꯗꯨꯅ ꯗꯤꯄꯣꯖꯤꯠ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯚꯦꯂꯨ ꯑꯗꯨ ꯗꯕꯜ ꯑꯣꯏꯔꯝꯂꯅꯤ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗꯒꯤ ꯏꯀꯣꯅꯣꯃꯤꯁꯨ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯗ ꯏꯟꯐ꯭ꯂꯦꯁꯟꯁꯤ ꯍꯦꯟꯒꯠꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯅꯦꯒꯦꯇꯤꯚ ꯏꯟꯐ꯭ꯂꯦꯁꯟ ꯑꯣꯏꯅ ꯊꯣꯛꯏ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯏꯟꯐ꯭ꯂꯦꯁꯟ ꯍꯦꯟꯒꯠꯂꯒꯁꯨ ꯌꯥꯝꯂꯕꯗ 1%ꯗꯒꯤ ꯍꯦꯟꯗꯦ 2022ꯗ ꯀꯟꯇ꯭ꯔꯤ ꯄꯨꯝꯕꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ
ꯌꯥꯝꯅ ꯁꯣꯛꯅꯈꯤ ꯃꯇꯝꯗꯨꯗ ꯐꯥꯎ ꯁ꯭ꯋꯤꯁꯀꯤ ꯏꯟꯐ꯭ꯂꯦꯁꯟꯒꯤ ꯔꯦꯠ ꯑꯁꯤ 1.3% ꯑꯃ ꯑꯣꯏꯈꯤ ꯁ꯭ꯋꯤꯖꯔꯂꯦꯟꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯇꯦꯕꯜ ꯑꯦꯟ ꯐꯨꯜ ꯄ꯭ꯔꯨꯞ ꯑꯣꯏꯕꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯕ ꯄꯥꯝꯅꯩ ꯁꯦꯐꯇꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯚꯦꯂꯨꯁꯨ ꯑꯃꯨꯛ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤꯅ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯗꯒꯤ ꯀꯅꯥꯒꯨꯝꯕ ꯁ꯭ꯋꯤꯁ ꯕꯦꯡꯀꯤ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯑꯃ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯅꯣꯃꯤꯅꯤ ꯍꯥꯞꯂꯝꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯑꯃꯗꯤ ꯑꯇꯩ ꯗꯤꯇꯦꯜꯁ ꯄꯨꯝꯕ ꯃꯥꯒꯤ ꯅꯣꯃꯤꯅꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯣꯃꯤꯅꯤꯁꯨ ꯌꯥꯎꯔꯝꯗ꯭ꯔꯕ ꯑꯗꯨꯒ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯑꯗꯨ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤ ꯁ꯭ꯋꯤꯁ ꯕꯦꯡꯛꯅ ꯃꯁꯤ ꯈꯪꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯁ꯭ꯋꯤꯁ ꯕꯦꯡꯛ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯅ ꯑꯦꯅꯤ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯑꯃꯗ ꯀꯣꯟꯇꯦꯛ ꯇꯧꯗꯦ ꯃꯔꯝꯗꯤ ꯃꯁꯤꯅ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔꯒꯤ ꯁꯦꯀ꯭ꯔꯦꯁꯤ ꯔꯤꯚꯤꯜ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯋꯤꯁ ꯕꯦꯡꯛꯇ ꯑꯁꯤꯒꯨꯝꯕ ꯔꯨꯜꯁ ꯑꯃꯁꯨ ꯂꯩꯔꯦ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯦꯅꯤ ꯁ꯭ꯋꯤꯁ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯑꯃꯗ ꯆꯍꯤ 10 ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯠꯇ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯀꯦꯁ ꯑꯁꯤꯗ ꯁ꯭ꯋꯤꯁ ꯕꯦꯡꯛꯅ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯑꯗꯨꯗ ꯀꯣꯟꯇꯦꯛ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯀꯣꯟꯇꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗꯁꯨ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯑꯗꯨ ꯐꯪꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯠ ꯑꯗꯨꯕꯨ ꯕ꯭ꯂꯣꯛ ꯇꯧꯒꯅꯤ ꯋꯥꯔꯜꯗ ꯋꯥꯔꯒꯤ ꯃꯇꯝꯗꯁꯨ ꯑꯦꯀꯥꯎꯟꯠ ꯂꯥꯛꯂꯣꯝꯗ ꯑꯁꯨꯝꯅ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯎꯁꯥꯃꯥ ꯕꯤꯟ ꯂꯥꯗꯦꯟꯒꯤ ꯁ꯭ꯋꯤꯁ ꯑꯦꯀꯥꯎꯟꯠꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨꯗ ꯆꯍꯤ 6 ꯆꯨꯞꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯃꯇꯝꯗꯨꯗ ꯁ꯭ꯋꯤꯁ ꯕꯦꯡꯛꯅ ꯃꯥꯒꯤ ꯑꯦꯀꯥꯎꯟꯠ ꯑꯗꯨ ꯕ꯭ꯂꯣꯛ ꯇꯧꯈꯤ 1990ꯗ ꯎꯁꯥꯃꯥ ꯕꯤꯟ ꯂꯥꯗꯦꯟꯅ ꯁ꯭ꯋꯤꯁ ꯕꯦꯡꯛꯇ ꯑꯦꯀꯥꯎꯟꯠ ꯍꯥꯡꯈꯤ ꯑꯗꯨꯒ 1997 ꯐꯥꯎꯕ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯑꯗꯨꯅ 1997ꯗ ꯁ꯭ꯋꯤꯁ ꯕꯦꯡꯛꯅ ꯎꯁꯥꯃꯥ ꯕꯤꯟ ꯂꯥꯗꯦꯟꯒꯤ ꯑꯦꯀꯥꯎꯟꯠꯕꯨ ꯕ꯭ꯂꯣꯛ ꯇꯧꯈꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 10ꯒꯤ ꯑꯣꯏꯕ ꯔꯨꯜ ꯑꯗꯨ ꯂꯩꯔꯝꯗꯦ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯑꯜ ꯀꯥꯏꯗꯥꯒꯤ ꯄꯩꯁꯥꯁꯤꯡ ꯁ꯭ꯋꯤꯁ ꯕꯦꯡꯛꯇ ꯂꯩ ꯑꯗꯨꯅ ꯁ꯭ꯋꯤꯁ ꯕꯦꯡꯛꯅ ꯃꯗꯨꯕꯨ ꯕ꯭ꯂꯣꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯅ ꯑꯜ ꯀꯥꯏꯗꯥꯒꯤ ꯇꯣꯇꯦꯜ $25.5 million ꯃꯇꯝꯗꯨꯗ ꯁ꯭ꯋꯤꯁ ꯕꯦꯡꯛꯅ ꯕ꯭ꯂꯣꯛ ꯇꯧꯈꯤ ꯁ꯭ꯋꯤꯁ ꯕꯦꯡꯛꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯋꯥꯔꯜꯗꯒꯤ ꯑꯇꯩ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯑꯣꯏꯅꯔꯛꯈꯤ ꯑꯗꯨꯅ 2014ꯗ OECD ꯍꯥꯏꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯏꯀꯣꯅꯣꯃꯤꯛ ꯀꯣꯑꯣꯄꯔꯦꯁꯟ ꯑꯦꯟड ꯗꯤꯕꯦꯂꯞꯃꯦꯟꯠ ꯃꯈꯣꯏꯅ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯃ ꯁꯦꯝꯈꯤ ꯃꯗꯨꯗ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯇꯦꯛꯁ ꯄꯦꯌꯔꯁꯤꯡꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯑꯃꯒ ꯁꯤꯌꯔ ꯇꯧꯅꯕ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯗꯨꯗ ꯀꯟꯇ꯭ꯔꯤ 50ꯅ ꯁꯥꯏꯟ ꯇꯧꯅꯈꯤ ꯃꯁꯤꯗ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯑꯃꯗꯤ ꯏꯟꯗꯤꯌꯥꯁꯨ ꯌꯥꯎꯔꯝꯃꯤ ꯃꯇꯝꯁꯤꯗꯅꯤ ꯃꯌꯥꯝꯅ ꯅ꯭ꯌꯨꯁꯇꯁꯨ ꯌꯥꯝ ꯇꯣꯏꯅ ꯇꯥꯔꯝꯕ ꯌꯥꯏ ꯁ꯭ꯋꯤꯁ ꯕꯦꯡꯛꯇꯒꯤ ꯏꯟꯗꯤꯌꯥꯗ ꯄꯩꯁꯥ ꯍꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝꯅ 2018ꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯋꯤꯖꯔꯂꯦꯟꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯀ ꯄꯨꯜꯂꯒ ꯑꯣꯇꯣꯃꯦꯇꯦꯗ ꯑꯦꯛꯁꯆꯦꯟꯖ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯏꯟꯗꯤꯌꯟ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜꯁꯤꯡꯒꯤ ꯁ꯭ꯋꯤꯁ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔꯁꯤꯡꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯤꯇꯦꯜꯁ ꯁ꯭ꯋꯤꯖꯔꯂꯦꯟꯗꯒꯤ ꯕꯦꯡꯛꯅ ꯏꯟꯗꯤꯌꯥꯗ ꯁꯤꯌꯔ ꯇꯧꯕ ꯍꯥꯏꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁ꯭ꯋꯤꯖꯔꯂꯦꯟꯗꯅ ꯏꯟꯗꯤꯌꯟ ꯁ꯭ꯋꯤꯁ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔꯁꯤꯡꯒꯤ ꯑꯍꯥꯟꯕ ꯂꯤꯁ ꯁꯦꯞꯇꯦꯝꯕꯔ 2019ꯗ ꯊꯥꯔꯛꯈꯤ ꯃꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯌꯥꯎꯔꯝꯃꯤ ꯑꯅꯤꯁꯨꯕ ꯂꯤꯁ 2020ꯒꯤ ꯑꯣꯛꯇꯣꯕꯔꯗ ꯊꯥꯔꯛꯈꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯂꯤꯁꯅ ꯑꯣꯛꯇꯣꯕꯔ 2021ꯗ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯂꯤꯁꯅ ꯑꯣꯛꯇꯣꯕꯔ 2022ꯗ ꯊꯥꯔꯛꯈꯤ ꯍꯥꯏꯔꯤꯕ ꯂꯤꯁ ꯑꯗꯨꯗ ꯁ꯭ꯋꯤꯖꯔꯂꯦꯟꯗꯒꯤ ꯐꯦꯗꯔꯦꯜ ꯇꯦꯛꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯃꯤꯡ ꯑꯦꯗ꯭ꯔꯦꯁ ꯀꯟꯇ꯭ꯔꯤ ꯑꯣꯐ ꯔꯦꯁꯤꯗꯦꯟꯁ ꯇꯦꯛꯁ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔ ꯑꯦꯀꯥꯎꯟꯠ ꯕꯦꯂꯦꯟꯁ ꯂꯣꯏꯅꯅ ꯑꯇꯩ ꯕꯦꯡꯛꯀꯤ ꯗꯤꯇꯦꯜꯁ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯥꯔꯛꯈꯤꯕ ꯂꯤꯁ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗꯤ ꯀꯩꯝꯇ ꯐꯪꯈꯤꯗꯦ ꯃꯔꯝꯗꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯗꯥꯇꯥꯁꯤꯡ ꯑꯗꯨ ꯁꯨꯞꯅꯒꯤ ꯇꯦꯛꯁ ꯄꯔꯄꯁ ꯈꯛꯇꯒꯤ ꯏꯟꯗꯤꯌꯥꯗ ꯊꯥꯔꯛꯈꯤꯕꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯗꯤꯇꯦꯜꯁꯤꯡ ꯑꯁꯤ ꯁꯨꯞꯅꯒꯤ CBDT ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯠ ꯇꯦꯛꯁꯦꯁꯀꯤ ꯃꯅꯥꯛꯇ ꯈꯛꯇ ꯊꯝꯒꯗꯕꯅꯤ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯕꯁꯨ ꯌꯥꯔꯝꯗꯦ OECDꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯀꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯗꯥꯇꯥ ꯑꯁꯤꯕꯨ ꯄꯕ꯭ꯂꯤꯛꯇ ꯊꯥꯗꯣꯔꯛꯄꯁꯨ ꯌꯥꯔꯝꯗꯦ ꯂꯤꯁꯇꯤ ꯂꯥꯛꯑꯦ ꯃꯃꯤꯡꯁꯨ ꯂꯣꯏꯅ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯤꯁ ꯑꯗꯨ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯃꯤꯡꯗ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯕ ꯑꯆꯧꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯕ꯭ꯂꯦꯛ ꯃꯅꯤꯕꯨ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯗ ꯃꯦꯟ ꯔꯣꯜ ꯂꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅ ꯑꯦꯀꯥꯎꯟꯠ ꯍꯥꯡꯂꯝꯗꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯄꯤꯛꯄ ꯀꯟꯇ꯭ꯔꯤ ꯃꯗꯨꯗ ꯁ꯭ꯇ꯭ꯔꯤꯛ ꯔꯨꯜꯁ ꯑꯃꯠꯇ ꯂꯩꯇꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯟꯗꯨꯅ ꯁ꯭ꯋꯤꯁ ꯕꯦꯡꯛꯇ ꯑꯦꯀꯥꯎꯟꯠ ꯍꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯕꯁꯨ ꯂꯩꯔꯤ ꯃꯗꯨꯗꯤ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯑꯦꯀꯥꯎꯟꯠ ꯏꯟꯐꯣꯔꯃꯦꯁꯟ ꯁꯤꯌꯔ ꯇꯧꯅꯕꯒꯤ ꯄ꯭ꯔꯦꯁꯔ ꯏꯟꯗꯤꯌꯥꯗꯒꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔꯁꯤꯡ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯠꯁꯤꯡꯗ ꯁꯤꯞ ꯇꯧꯈꯤ ꯂꯣꯏꯅꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯗꯤꯖꯤꯇꯦꯜ ꯀꯔꯦꯟꯁꯤꯗ ꯀꯟꯚꯔꯠ ꯇꯧꯈꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯋꯤꯖꯔꯂꯦꯟꯗꯅ ꯀꯔꯤꯒꯨꯝꯕ ꯗꯤꯇꯦꯜꯁ ꯑꯃꯠꯇ ꯁꯤꯌꯔ ꯇꯧꯈꯤꯗꯦ 2015ꯗ ꯏꯟꯗꯤꯌꯟ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯁ꯭ꯋꯤꯁ ꯂꯤꯒꯀꯤ ꯃꯤꯡꯗ ꯃꯤꯑꯣꯏ ꯈꯔꯒꯤ ꯂꯤꯁ ꯄꯕ꯭ꯂꯤꯁ ꯇꯧꯔꯛꯈꯤ ꯂꯣꯏꯅꯅ ꯃꯁꯤꯗ ꯁ꯭ꯋꯤꯁ ꯕꯦꯡꯛꯇ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯨ ꯎꯠꯈꯤ ꯍꯥꯏꯔꯤꯕ ꯂꯤꯁ ꯑꯁꯤꯗ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤ ꯑꯅꯤꯜ ꯑꯝꯕꯥꯅꯤ ꯂꯣꯏꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯑꯃꯒꯤ ꯃꯃꯤꯡꯁꯨ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯌꯥꯝꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯁꯤꯒꯨꯝꯕ ꯂꯤꯁꯅꯆꯤꯡꯕꯁꯤ ꯊꯣꯔꯛꯂꯕꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯅ ꯁ꯭ꯋꯤꯁ ꯕꯦꯡꯛꯇ ꯃꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯃꯅꯤ ꯊꯝꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯊꯣꯛꯈꯤ 2020ꯗ ꯁ꯭ꯋꯤꯁ ꯅꯦꯁꯅꯦꯜ ꯕꯦꯡꯛꯀꯤ ꯔꯤꯄꯣꯔꯠ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯍꯧꯈꯤꯕ ꯆꯍꯤ 19ꯒꯤ ꯔꯦꯀꯣꯔꯗ ꯏꯟꯗꯤꯌꯟꯁꯤꯡꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯁ꯭ꯋꯤꯁ ꯕꯦꯡꯛꯇ ꯄꯩꯁꯥ ꯊꯝꯕꯒꯤ ꯆꯥꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯕꯁꯤ
Ayamba experts singi matungina Indian government na purakiba Swiss bank ki official data adu Indian singi Swiss bank ta legal oina leiba wealth maral matum aduni hairi aduna haiba data adu gi chanafam leite habisini tasengbadi black money India dagi Switzerland da yorokiba dudi country mari mangagi tax power aron belambi da thaidok laga yorokpani aduna Indian government ki oina karamba paisana kanagino loinana kadai dagi lakpano khangba haibasi yamna luna tholami India da hokiba chai tara mangarom dagi black money gi matang da debate tawna duna lagli black money thingbagi demonetization tawba currency change tawba adugi matung da mu Swiss account holder singi list amuk pore adubu lupa ama fawa India da lakide habadi kana ba karimta phangde habani aduna black money sanari ba kangu si yam singba kangbu government gi policy program si hana loina khangba aduna mangjong na plan toroga line nan thokiba ma natragana ayamba politician or makhoiga yamna nakna ba mari leina ba miyoi singna wairamba ya habasini opposition bu oigera ruling bu oigera makoina rule mayama ma semi adubu farak padilaya aduna hena black money mapanda thaidokpa hengalagli aduna makoi mayam si loina manaraga khoi prajada apangba sirabra haibasini hangba yabo hangse matang asidang asigi video solution jage videos pi hana khanbiragadi like share loinana channel asibu subscribe tabu kawiganu matung dasu kanaraba interesting oraba topic ke ama pudan laksage pu Tasi Khangsi ki maike digi kai khuna bochari